ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯀꯣꯡ ꯆꯥꯟꯕ ꯊꯣꯛꯆꯣꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯐꯤꯂꯝ ꯑꯁꯤ 22 ꯑꯣꯛꯇꯣꯕꯔ 2020ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯦꯟꯇꯥꯁꯤ ꯀꯣꯃꯦꯗꯤ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯎꯠꯂꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯁꯦꯝ ꯀꯧꯔꯝꯃꯤ꯫ ꯁꯦꯝ ꯑꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯁꯦꯝꯒꯤ ꯃꯕꯣꯛ ꯑꯗꯣ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯁꯦꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯁꯨ ꯁꯦꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯝꯒꯤ ꯃꯕꯣꯛꯅ ꯁꯦꯝꯗ ꯁꯥꯟꯅꯄꯣꯠ ꯑꯃ ꯂꯩꯕꯤꯒꯦ, ꯑꯗꯨꯒ ꯅꯍꯥꯛ ꯁꯥꯟꯅꯗꯨꯅ ꯃꯔꯨꯞ ꯑꯣꯏꯌꯨ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀ ꯋꯥꯔꯤ ꯂꯤꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯦꯝꯒꯤ ꯃꯕꯣꯛꯅ ꯎꯆꯤ ꯑꯃ ꯄꯣꯟꯗ ꯍꯥꯞꯇꯨꯅ ꯂꯩꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯎꯆꯤ ꯑꯗꯨ ꯎꯔꯒ ꯁꯦꯝ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯆꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯅ ꯃꯕꯣꯛꯇ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯕꯣꯛ, ꯎꯆꯤ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯆꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯟ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩ." ꯅꯣꯡꯃ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯎꯆꯤ ꯑꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯋꯤꯠꯆ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯝꯒꯤ ꯃꯕꯣꯛ ꯑꯗꯣ ꯃꯁꯥ ꯀꯟꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯐꯈꯤꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯁꯦꯝꯗ ꯍꯥꯏꯔꯛꯏ, "ꯁꯦꯝ, ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯦꯝ ꯑꯃꯗꯤ ꯃꯕꯣꯛ ꯁꯣꯄꯤꯡ ꯁ꯭ꯇꯣꯔ ꯑꯃꯗ ꯂꯥꯛꯇꯨꯅ ꯄꯣꯠ ꯂꯩꯔꯝꯃꯤ꯫ ꯁꯦꯝꯅ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯁꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯦꯝꯗ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤꯔꯗꯨꯅ ꯁꯦꯝꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯦꯝꯕꯨ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯌꯥꯝꯅ ꯑꯉꯛꯄ ꯂꯤꯜ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯝꯒꯤ ꯃꯕꯣꯛꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯁꯦꯝꯕꯨ ꯊꯤꯔꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝꯁꯨ ꯌꯥꯝꯅ ꯀꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯦꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯕꯣꯛꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ "ꯑꯕꯣꯛ, ꯁ꯭ꯇꯣꯔ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯑꯉꯛꯄ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯣꯀ꯭ꯂꯦꯠꯁꯨ ꯄꯤꯔꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯤꯜ ꯑꯃꯁꯨ ꯌꯥꯎꯏ." ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯒ ꯃꯕꯣꯛꯅ ꯈꯨꯝꯂꯛꯏ, "ꯏꯁꯨ ꯅꯨꯄꯥ, ꯁꯦꯝ, ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯄꯣꯠ ꯄꯤꯕꯗ ꯂꯧꯒꯅꯨ ꯍꯥꯏꯔꯤꯕꯗꯨ꯫ ꯄꯣꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯐꯠꯇꯕ ꯍꯤꯗꯥꯛ ꯌꯥꯟꯁꯤꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯁꯨꯅꯤ꯫ ꯃꯥꯅ ꯄꯤꯔꯛꯄ ꯄꯣꯠ ꯀꯔꯝꯅ ꯆꯥꯒꯅꯤ? ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯑꯃ ꯅꯉꯣꯟꯗ ꯂꯤꯒꯦ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 10 ꯁꯨꯔꯛꯄꯗ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯣ ꯃꯥꯡꯈꯤ꯫ ꯑꯩꯅ ꯀꯣꯌꯦꯡ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯅꯨꯄꯤ ꯑꯃꯅ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯁꯝ ꯀꯤꯔꯤꯉꯩꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯣ ꯌꯦꯟ ꯑꯃ ꯑꯣꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯗ ꯀꯔꯤ ꯌꯥꯟꯁꯤꯜꯂꯤꯕꯅꯣ, ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯖꯥꯗꯨ ꯇꯧꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠ ꯑꯃꯠꯇ ꯂꯧꯗꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠ ꯑꯃꯠꯇ ꯂꯧꯒꯅꯨ꯫ ꯃꯁꯛ ꯈꯪꯗꯕ ꯎꯔꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯛꯎ꯫ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯁꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯪꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯗꯅ ꯍꯦꯟꯅ ꯑꯦꯇꯦꯛ ꯇꯧꯏ." ꯑꯁꯨꯝꯅ ꯁꯦꯝ ꯑꯃꯗꯤ ꯃꯕꯣꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯦꯝꯒꯤ ꯃꯕꯣꯛꯀꯤ ꯃꯔꯤ ꯃꯇꯥ ꯑꯃꯁꯨ ꯆꯦꯐ ꯍꯥꯏꯕꯗꯤ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯁꯦꯝꯒꯤ ꯃꯕꯣꯛ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯒꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯥ ꯃꯆꯥ ꯑꯃ ꯂꯧꯅꯅꯕ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯑꯗꯣ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯥ ꯑꯃ ꯍꯦꯛꯇꯗ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯋꯤꯆꯦꯁ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯄꯨꯟꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥꯕ ꯇꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯐꯖꯅ ꯀꯦꯗꯨꯅ ꯂꯥꯛꯂꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯦꯅꯦꯖꯔꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯐꯖꯕ ꯔꯨꯝ ꯑꯃ ꯄꯥꯝꯃꯤ, ꯃꯤꯇꯤꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ." ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯐꯥꯁꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯣꯀ꯭ꯂꯦꯠ ꯄꯤꯁꯤ꯫ ꯃꯔꯝꯗꯤ
ꯑꯩꯈꯣꯏꯅ ꯃꯦꯖꯤꯛ ꯇꯧꯕꯗ ꯃꯈꯣꯏꯗ ꯄꯥꯅꯅꯕ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕꯗ ꯃꯇꯤꯛꯁꯨ ꯆꯥꯗꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯂꯝ ꯍꯦꯟꯕ ꯑꯉꯥꯡ ꯈꯟꯕ ꯋꯥꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯑꯣꯏꯔꯛꯇꯨꯅ ꯁꯦꯝ ꯇꯨꯝꯅꯅꯕ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯀꯟꯅ ꯇꯧꯔꯛꯏ ꯁꯦꯝꯅ ꯃꯕꯣꯛꯇ ꯍꯪꯂꯛꯏ ꯑꯕꯣꯛ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯦꯝꯒꯤ ꯃꯕꯣꯛꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯖꯜꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯣꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯒ꯭ꯂꯣꯕ ꯎꯞꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯝꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯁꯝ ꯀꯤꯁꯤꯜꯂꯤꯕꯅꯤ ꯅꯠꯇ꯭ꯔꯒ ꯇꯨꯞꯄꯤ ꯎꯞꯁꯤꯜꯂꯤꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯦꯝ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯅꯣꯡ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯄꯗ ꯁꯦꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯎꯆꯤ ꯑꯗꯣ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯁꯦꯝꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯎꯈꯤꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯇꯤꯡ ꯑꯗꯣ ꯍꯧꯔꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯆꯤꯌꯥꯔꯗ ꯐꯝꯅꯔꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯄꯣꯁꯟ ꯑꯃ ꯍꯥꯏꯕꯗꯤ ꯍꯨ ꯆꯦꯟꯕ ꯍꯤꯗꯥꯛ ꯑꯃ ꯎꯠꯇꯨꯅ ꯃꯁꯤ ꯃꯦꯖꯤꯛ ꯐꯣꯔꯃꯨꯂꯥꯅꯤ ꯍꯥꯏꯔꯝꯃꯤ ꯄꯣꯁꯟ ꯑꯗꯣ ꯃꯤꯊꯥꯏ ꯅꯠꯇ꯭ꯔꯒ ꯆꯣꯀ꯭ꯂꯦꯠꯇ ꯗ꯭ꯔꯣꯞ ꯑꯃ ꯊꯥꯗꯗꯨꯅ ꯄꯤꯖꯔꯕꯗꯤ ꯆꯥꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥ ꯑꯣꯜꯍꯟꯕ ꯂꯥꯏꯅ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯃꯊꯪ ꯇꯥꯛꯂꯤꯉꯩꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯦꯝꯒꯤ ꯃꯅꯝ ꯅꯝꯂꯛꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯦꯝꯒꯤ ꯃꯅꯝ ꯅꯝꯕꯗ ꯃꯃꯤꯠ ꯑꯃꯗꯤ ꯃꯅꯥꯇꯣꯟ ꯑꯗꯣ ꯂꯥꯎꯊꯣꯔꯛꯏ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯁ꯭ꯇꯦꯖ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯑꯍꯣꯕ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯦꯝ ꯑꯗꯨ ꯎꯔꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯁꯥ ꯐꯕ ꯑꯉꯥꯡ ꯑꯃ ꯆꯪꯂꯛꯏ ꯑꯉꯥꯡ ꯑꯗꯣ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯄ ꯒꯦꯁ ꯑꯃꯒꯤ ꯃꯆꯥꯅꯤ ꯃꯗꯨ ꯎꯔꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯐꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯆꯥꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯣꯁꯟ ꯌꯥꯟꯁꯤꯜꯂꯕ ꯆꯣꯀ꯭ꯂꯦꯠ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯆꯣꯀ꯭ꯂꯦꯠ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯎꯆꯤ ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯎꯆꯤ ꯑꯗꯣ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯁꯨꯡ ꯎꯆꯤ ꯑꯗꯣ ꯍꯥꯠꯀꯦ ꯇꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗ ꯂꯩꯕ ꯁꯦꯝꯅ ꯃꯍꯥꯛꯀꯤ ꯎꯆꯤ ꯑꯗꯣ ꯂꯧꯕ ꯂꯥꯛꯄꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯦꯝꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯁꯦꯝꯒꯤ ꯃꯅꯥꯀꯣꯡꯗ ꯄꯣꯁꯟ ꯑꯗꯣ ꯗ꯭ꯔꯣꯞ ꯑꯃ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁꯦꯝꯁꯨ ꯎꯆꯤ ꯑꯣꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯁꯥ ꯐꯕ ꯑꯉꯥꯡꯗꯒꯤ ꯑꯣꯟꯈꯤꯕ ꯎꯆꯤ ꯑꯃꯗꯤ ꯁꯦꯝꯗꯒꯤ ꯑꯣꯟꯈꯤꯕ ꯎꯆꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯁꯦꯝꯒꯤ ꯍꯥꯟꯅꯒꯤ ꯎꯆꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯑꯣꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯁꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯁꯦꯝꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯆꯤ ꯑꯣꯜꯍꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯃꯕꯣꯛꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯏꯁꯨꯁꯤꯡꯕꯨ ꯎꯆꯤ ꯑꯣꯜꯍꯜꯂꯕ ꯐꯩ ꯈꯪꯒꯅꯤ ꯑꯩꯅ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯗꯨꯒ ꯁꯦꯝꯅ ꯃꯕꯣꯛꯇ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤꯗꯒꯤ ꯎꯕ ꯐꯪꯏ ꯍꯥꯏꯔꯝꯃꯤ ꯁꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯣꯛꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯣꯖꯥ ꯑꯃ ꯁꯦꯝꯂꯒ ꯃꯈꯣꯏꯗ ꯊꯥꯗꯒꯦ ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯒꯤ ꯄꯣꯁꯟ ꯍꯥꯏꯕꯗꯤ ꯍꯤꯗꯥꯛ ꯑꯗꯣ ꯃꯊꯛꯇ ꯄꯨꯔꯛꯎ ꯑꯩꯅ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯑꯣꯜꯍꯟꯒꯅꯤ ꯑꯁꯨꯝꯅ ꯁꯦꯝ ꯑꯗꯣ ꯃꯣꯖꯥꯗ ꯍꯥꯞꯇꯨꯅ ꯃꯈꯣꯏꯗ ꯃꯕꯣꯛꯅ ꯂꯪ ꯇꯤꯡꯗꯨꯅ ꯊꯥꯗꯔꯛꯂꯝꯃꯤ ꯁꯦꯝ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯝꯅ ꯄꯣꯁꯟ ꯑꯗꯨ ꯂꯧꯔꯒ ꯃꯣꯖꯥ ꯃꯅꯨꯡꯗ ꯍꯥꯞꯂꯗꯨꯅ ꯃꯕꯣꯛꯅ ꯃꯣꯖꯥ ꯑꯗꯣ ꯆꯤꯡꯈꯠꯂꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯣꯖꯥ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯦꯝꯒꯤ ꯃꯕꯣꯛꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩ ꯃꯣꯖꯥ ꯑꯁꯤ ꯂꯣꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥꯗ ꯇꯥꯈꯤꯕꯗꯒꯤ ꯂꯧꯈꯠꯄꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯣꯖꯥ ꯑꯗꯨ ꯌꯦꯡꯅꯅꯕ ꯇꯧꯔꯤꯉꯩꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯂꯥꯛꯏ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯣꯖꯥꯗꯣ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯣꯖꯥ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯃꯕꯣꯛꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯁꯟ ꯑꯗꯣ ꯃꯤꯗꯒꯤ ꯁꯥ ꯑꯣꯟꯕꯈꯛ ꯑꯣꯏꯔꯝꯃꯤ ꯍꯤꯗꯥꯛ ꯑꯗꯨꯅ ꯁꯥꯗꯒꯤ ꯃꯤ ꯑꯣꯜꯍꯟꯕꯗꯤ ꯌꯥꯔꯝꯗꯦ ꯁꯦꯝꯅ ꯃꯕꯣꯛꯇ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯄꯣꯁꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯁꯤ ꯃꯈꯣꯏꯅ ꯊꯛꯅꯅꯕ ꯁꯣꯞ ꯑꯗꯨꯗ ꯄꯣꯁꯟ ꯑꯁꯦ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯁꯨ ꯎꯆꯤ ꯑꯣꯜꯍꯟꯁꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯕꯣꯛꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯕꯣꯛꯅ ꯄꯣꯁꯟ ꯑꯗꯨ ꯄꯨꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯁꯣꯞ ꯁꯦꯝꯂꯤꯕ ꯀꯤꯆꯟ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯁꯣꯞ ꯑꯗꯨꯗ ꯄꯣꯁꯟ ꯑꯗꯣ ꯌꯥꯟꯁꯤꯜꯂꯝꯃꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯎꯍꯧꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯍꯣꯇꯦꯜꯗ ꯎꯆꯤ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ ꯁꯦꯝꯒꯤ ꯃꯕꯣꯛꯅ ꯑꯩꯒꯤ ꯎꯆꯤ ꯅꯠꯇꯦ ꯅꯪꯅ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯐꯪꯂꯝꯗꯦ ꯃꯕꯣꯛꯅ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ
ꯃꯗꯨꯗꯒꯤ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯑꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯦꯝꯒꯤ ꯃꯕꯣꯛꯅ ꯄ꯭ꯂꯥꯟ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯥꯛꯁꯨ ꯆꯥꯕ ꯐꯪꯂꯝꯃꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯕ ꯂꯥꯛꯇꯨꯅ ꯐꯝꯂꯝꯃꯤ ꯁꯣꯞ ꯑꯗꯣ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨ ꯈꯛꯀꯤ ꯁꯦꯝꯕꯅꯤ ꯑꯁꯨꯝꯅ ꯁꯣꯞ ꯑꯗꯣ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯅ ꯊꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯎꯆꯤ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨꯅ ꯎꯆꯤꯁꯤꯡ ꯑꯗꯣ ꯐꯨꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗꯤ ꯁꯣꯞ ꯑꯗꯣ ꯊꯛꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯎꯆꯤ ꯑꯍꯨꯝ ꯑꯗꯨꯅ ꯇ꯭ꯔꯦꯞ ꯍꯥꯏꯕꯗꯤ ꯂꯥꯡ ꯊꯥꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯥꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯈꯨꯠꯁꯤꯟ ꯑꯗꯨ ꯆꯞꯈꯤꯕꯗ ꯂꯥꯎꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯣꯠꯁꯟ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯍꯩꯖꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯎꯆꯤ ꯑꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯜꯂꯛꯂꯤꯕ ꯎꯆꯤ ꯑꯁꯤꯅ ꯑꯇꯩꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯎꯆꯤ ꯑꯗꯣ ꯒ꯭ꯂꯥꯁ ꯑꯃꯗ ꯎꯞꯁꯤꯜꯂꯒ ꯍꯧꯗꯣꯡ ꯑꯃ ꯊꯥꯖꯤꯜꯂꯝꯂꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯎꯆꯤ ꯑꯍꯨꯝ ꯑꯗꯣ ꯕꯦꯛ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯗꯕꯅ ꯑꯁꯨꯝꯅ ꯃꯁꯥ ꯐꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯕꯦꯛ ꯑꯗꯨꯗꯒꯤ ꯃꯁꯥ ꯐꯕ ꯎꯆꯤ ꯑꯗꯨꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯊꯝꯕ ꯉꯝꯂꯔꯣꯏ ꯅꯪ ꯄꯣꯛꯈ꯭ꯔꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯆꯥꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯁꯤꯡ ꯐꯪꯖꯔꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯎꯆꯤ ꯑꯍꯨꯝꯗꯣ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯆꯥꯅꯅꯕ ꯄꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯆꯤꯗꯒꯤ ꯍꯜꯂꯒ ꯃꯤ ꯑꯣꯟꯅꯤꯡꯂꯝꯗꯦ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯔꯥꯎꯖꯕꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯈꯤ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯑꯛꯕꯔ ꯍꯩꯕꯣꯡ ꯃꯈꯣꯡꯅ ꯃꯅꯤꯄꯨꯔꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯤꯔꯛꯄꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯀꯣꯡ ꯆꯥꯟꯕ ꯊꯣꯛꯆꯣꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ